ꯇꯈꯦꯂꯩꯅ ꯆꯨꯝ ꯇꯥꯌꯣꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯖꯕ ꯊꯨꯡꯂꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯔꯥꯕꯕꯨ ꯃꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯅꯤ ꯈꯟꯕꯗ ꯀꯩꯔꯦꯟ ꯐꯥꯕꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯕꯨꯛꯅꯤꯡꯗ꯫ ꯂꯩꯔꯥꯡ ꯂꯩꯅꯝꯅꯒ ꯍꯦꯟꯕꯅꯦ ꯃꯥꯂꯪ ꯃꯥꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕ ꯂꯩꯇꯦ꯫ ꯅꯨꯔꯥ ꯄꯥꯈꯪꯁꯤꯡꯁꯨ ꯃꯉꯥꯏ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗꯨꯗ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯊꯃꯣꯏ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯃꯍꯨꯝ ꯂꯣꯟꯅ ꯁꯥꯟꯅꯔꯤꯕ ꯉꯥꯛꯅꯤ꯫ ꯂꯤꯀꯣꯟ ꯍꯥꯏꯕꯁꯤꯗꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯃꯆꯨ ꯁꯪꯖꯤꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏ꯫ ꯑꯔꯥꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩ ꯃꯤꯠꯂꯨ ꯑꯅꯤꯅ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯔꯥꯕꯅ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯌꯦꯡꯂꯕꯁꯨ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯋꯥꯈꯜꯗꯅ ꯑꯔꯥꯕꯅ ꯃꯉꯣꯟꯗ ꯇꯥꯟꯅ ꯇꯥꯟꯅ ꯌꯦꯡꯂꯕꯣꯏ ꯇꯅꯤꯡꯉꯤ꯫ ꯂꯥꯏꯋꯥ ꯌꯥꯎꯕ ꯂꯩꯅ ꯄꯥꯈꯪꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗ ꯊꯦꯡꯈꯤꯕꯅ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯒꯤ ꯂꯥꯡꯗ ꯊꯨꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯊꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯉꯩ ꯀꯦꯒꯦ ꯂꯣꯛꯇꯥꯛꯇ ꯅꯨꯖꯥ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯐꯥꯎꯕꯗꯤ ꯍꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯍꯦꯟꯕꯗꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ꯫ ꯁꯂꯥꯏ ꯉꯥꯟꯕ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯍꯦ ꯋꯥꯈꯜ, ꯑꯩꯒꯤ ꯋꯥꯈꯜ, ꯅꯪꯅ ꯑꯩꯕꯨ ꯀꯗꯥꯏ ꯇꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤ? ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯃꯐꯝ ꯑꯃꯗꯗꯤ ꯋꯥꯈꯜ ꯅꯪꯅ ꯑꯩꯕꯨ ꯄꯨꯅꯕꯗꯤ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯥꯡꯗ꯭ꯔꯕ ꯊꯃꯣꯏ, ꯄꯨꯛꯅꯤꯡ, ꯋꯥꯈꯜ ꯑꯍꯨꯝꯃꯛ ꯃꯁꯥ ꯃꯊꯟꯇ ꯊꯦꯝꯖꯤꯟꯖꯅꯕ ꯍꯣꯠꯅꯔꯤ ꯁꯂꯥꯏ ꯉꯥꯟꯕ꯫ ꯑꯉꯛꯄꯒꯤ ꯀꯨꯝꯍꯩꯅꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯀꯨꯝꯍꯩꯗꯤ ꯃꯁꯛ ꯌꯥꯝꯃꯤ ꯃꯆꯨ ꯌꯥꯝꯃꯤ꯫ ꯅꯨꯔꯥ ꯄꯥꯈꯪꯁꯤꯡꯗꯨ ꯌꯦꯡꯅꯕꯇꯗ ꯑꯄꯦꯟꯕ ꯐꯥꯎꯏ꯫ ꯆꯤꯟꯕꯥꯜꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯔꯥꯕ ꯑꯃꯗꯤ ꯁꯂꯥꯏ ꯉꯥꯟꯕ ꯊꯝꯕꯥꯜ ꯁꯅꯥ ꯌꯦꯡꯕꯗ ꯃꯊꯧ ꯑꯣꯏꯔꯤ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯅ ꯑꯔꯥꯕꯗ, ꯊꯝꯕꯥꯜ ꯁꯅꯥꯅ ꯁꯂꯥꯏ ꯉꯥꯟꯕꯗ꯫ ꯏꯔꯣꯡ ꯃꯔꯤ ꯐꯥꯡꯅ ꯆꯦꯟꯕ ꯇꯨꯔꯦꯜꯒ ꯄꯥꯡꯈꯛ ꯑꯣꯏ ꯆꯦꯜꯂꯤꯕ ꯏꯆꯦꯜꯗꯨ ꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯃꯔꯛ ꯑꯗꯨꯗ ꯀꯩꯔꯦꯟ ꯐꯥꯕꯤ ꯃꯁꯥꯗꯤ ꯀꯥꯎꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯍꯥꯏꯅ ꯋꯥꯡꯂꯦꯟ ꯃꯇꯝ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯨ ꯂꯣꯏꯔꯦ꯫ ꯃꯍꯩ ꯃꯍꯩ ꯃꯥꯒꯤ ꯃꯥꯒꯤ ꯃꯣꯡꯕ ꯃꯔꯥꯟ ꯌꯥꯏ ꯌꯧꯅꯕ ꯂꯥꯛꯂꯦ꯫ ꯁꯖꯤꯛ, ꯀꯩꯔꯦꯟ ꯐꯥꯕꯤ, ꯆꯅꯤꯡ, ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯇꯝꯄꯥꯛ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯑꯔꯥꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ, ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯌꯧꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯃꯠꯇ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯄꯨꯅꯤꯡ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯋꯥꯈꯜꯒꯤ ꯇꯝꯌꯥꯗ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯄꯥꯈꯪ ꯀꯥꯗ ꯄꯥꯕꯜ ꯊꯛꯇ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯂꯨꯌꯥꯗ ꯄꯥꯈꯪ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯥꯖ ꯃꯥꯒꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯑꯔꯥꯕ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯒꯤ ꯃꯤꯠꯇ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯇꯨ ꯊꯝꯕꯥꯜ ꯁꯅꯥ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ ꯑꯔꯥꯕ꯫ ꯇꯁꯦꯡꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯂꯩꯆꯤꯜ ꯃꯔꯛꯇꯨꯗ? ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯣꯛꯂꯗꯨꯅ, ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯊꯥꯖꯅꯤ꯫ ꯂꯩꯆꯤꯜ ꯃꯔꯛꯇ ꯏꯅꯤꯡꯇꯝꯅ ꯉꯥꯟꯕꯅ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯌꯥꯔꯣꯏ ꯀꯩꯁꯨ, ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯉꯥꯜꯂꯣ ꯂꯥꯎ꯫ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯔꯝꯆꯠ, ꯇꯝꯕ ꯑꯣꯏꯕ ꯃꯆꯤꯟꯖꯥꯡ ꯅꯨꯖꯥ ꯂꯥꯏꯕꯛ ꯆꯥꯎꯕꯤꯒꯤ ꯅꯨꯡꯁꯤ ꯃꯥꯏꯔꯣꯡ ꯌꯥꯕꯤꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅꯗꯤ ꯑꯩꯗꯤ ꯉꯥꯟꯕꯒ ꯉꯝꯖꯔꯣꯏ꯫ ꯅꯪꯁꯦ ꯍꯦꯛ ꯎꯕꯒ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯐꯝꯒ ꯂꯣꯏꯅ ꯀꯥꯎꯏ꯫ ꯐꯣꯡꯗꯣꯛꯀꯦ ꯅꯤꯡꯂꯝꯕ ꯀꯌꯥꯁꯨ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯤ ꯁꯥꯅꯧ ꯅꯪꯒꯤ ꯅꯀꯥꯗ ꯄꯨꯛꯅꯤꯡ ꯋꯥꯗꯤ ꯑꯔꯣꯟꯕ ꯄꯥꯏ ꯃꯅꯨꯡꯒꯤ ꯑꯋꯥꯕꯨ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯕꯨ ꯁꯥꯅꯧ ꯄꯨꯛꯅꯤꯡ ꯈꯪꯗꯕꯅ ꯍꯥꯏꯗꯣꯛꯁꯤ ꯀꯗꯥꯏ ꯍꯥꯏꯉꯝꯗ
ꯉꯥꯡꯊꯣꯛꯁꯤꯀꯗꯥꯏ ꯂꯩꯇꯣꯟꯗꯒꯤ ꯁꯤꯒꯤ ꯄꯥꯈꯪꯅ ꯋꯥꯅ ꯈꯪꯂꯛꯄ ꯀꯣꯔꯧꯁꯤꯡꯕꯨ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯥꯕꯗꯨ ꯅꯣꯟꯊꯩ꯫ ꯑꯁꯨꯝꯅ ꯑꯔꯥꯕꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯐꯥꯏꯔꯦꯟꯅ ꯄꯥꯈꯪ ꯀꯥꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ "ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯑꯔꯥꯕ" ꯑꯁꯨꯝꯅ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯧꯖꯤꯛꯇ ꯊꯝꯕꯥꯜ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯈꯪꯂꯦ ꯃꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯇꯕꯨ ꯌꯦꯡꯂꯒ ꯊꯝꯕꯥꯜ ꯁꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡ ꯇꯨꯝꯗꯅ ꯃꯪꯃꯪꯂꯨꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯂꯦ꯫ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯊꯣꯡ ꯊꯤꯟꯕꯗꯨ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯥꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯄꯥꯔꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯗ꯭ꯔꯕꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦ ꯄꯟꯊꯧ ꯑꯄꯣꯛꯄ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯄꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ." "ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦ ꯄꯟꯊꯧ ꯑꯄꯣꯛꯄ." "ꯏꯄꯥꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ ꯃꯪꯂꯥꯛꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ." "ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯇꯧꯔꯣꯀꯣ." "ꯍꯣꯏ ꯄꯟꯊꯧ ꯑꯄꯣꯛꯄ." ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯔꯥꯕꯁꯨ ꯊꯣꯡꯒꯤ ꯅꯥꯇꯩꯗꯨ ꯂꯣꯟꯁꯤꯜꯂꯦ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯁꯦ ꯉꯥꯎꯔꯒ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ꯫ ꯅꯣꯖꯥꯃꯥꯒꯤ ꯁꯛꯇꯝꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯊꯛ ꯂꯩꯈꯥ ꯑꯣꯟꯕꯒꯨꯝ ꯑꯣꯜꯂꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯦ ꯊꯦꯝꯗꯨꯅ ꯊꯝꯈꯤꯅꯤ? ꯇꯝꯄꯥꯛ ꯌꯨꯝꯗ ꯃꯍꯥꯛ ꯅꯥꯏ ꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨꯗꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤꯗꯃꯛ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯂꯒꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯔꯥꯕ ꯇꯨꯝꯊꯅꯕ ꯇꯧꯔꯤ꯫ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯜꯂꯛꯀꯗꯕ ꯃꯇꯝꯁꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯩꯔꯦꯟ ꯐꯥꯕꯤꯁꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯋꯥꯈꯜꯅ ꯂꯥꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯋꯥ ꯌꯧꯕ ꯇꯈꯦꯜ ꯂꯩꯗꯨꯅ ꯏꯕꯨꯡ ꯑꯔꯥꯕꯒꯤ ꯃꯐꯝꯗ ꯁꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤ? ꯏꯕꯨꯡ ꯑꯔꯥꯕꯁꯦ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯐꯪꯒꯅꯤꯀꯣ꯫ ꯈꯨꯗꯛꯇ ꯇꯦꯟꯕꯥꯟꯗ꯭ꯔꯕꯁꯨ ꯂꯥꯏꯋꯥꯗꯨꯒꯤ ꯃꯌꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯑꯩꯅ ꯊꯔꯣꯒꯨꯝ ꯂꯩꯁꯥ ꯇꯝꯕ ꯐꯪꯂꯅꯤ꯫ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯤꯅꯣꯛ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤ? ꯀꯥꯟꯅꯗꯕ ꯋꯥꯈꯜꯗ ꯊꯣꯡꯈꯣꯡ ꯁꯥꯗꯣꯏ ꯁꯔꯨꯛ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯒ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯥꯊꯣꯛꯂꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯕꯕꯨ ꯃꯥꯒꯤ ꯃꯊꯥꯗ ꯁꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯦ꯫ ꯃꯤꯆꯤꯠ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯅ ꯌꯧꯔꯛꯂꯕꯗ ꯊꯝꯕꯥꯜ ꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯥꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨ ꯇꯝꯅ ꯑꯍꯤꯡꯗꯨꯗ ꯂꯥꯛꯂꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯅ ꯑꯇꯤꯌꯥꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯂꯤ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯊꯥꯖ ꯊꯋꯥꯟꯒꯤ ꯃꯉꯥꯜ ꯂꯤꯁꯤꯡꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯡꯉꯩꯒꯤ ꯀꯥꯟꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥ ꯉꯁꯤꯗꯤ ꯃꯥꯡꯂꯝꯆꯠꯇ ꯊꯣꯛꯈꯤꯕ ꯈꯨꯔꯧ ꯄꯔꯧꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥ ꯏꯟꯅꯔꯛꯏ, ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩ, ꯃꯅꯨꯡ ꯍꯨꯟꯖꯤꯟꯅ ꯎꯕ ꯉꯝꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯆꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ꯫ ꯎꯅꯥ ꯂꯦꯡꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ꯫ ꯃꯈꯣꯜꯗꯨꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯃꯈꯣꯜꯗꯨꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯍꯦꯛ ꯈꯪꯕꯒ ꯄꯨꯈ꯭ꯔꯤ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥ ꯀꯨꯝꯈ꯭ꯔꯦ꯫
ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯊꯔꯣ ꯊꯥꯔꯤꯛꯊꯥ ꯀꯧꯕꯤ ꯂꯩꯔꯥꯡꯁꯤꯡꯗꯨꯁꯨ ꯐꯨꯒꯥꯏꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯩꯁꯥ ꯇꯝꯂꯛꯂꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯈꯨꯠ ꯊꯦꯛ ꯊꯦꯛꯇꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯕꯁꯨ ꯃꯃꯤꯠꯇ ꯏꯕꯨꯙꯪ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯁꯛꯄꯥꯟꯊꯣꯡ ꯂꯥꯏ ꯀꯣꯃꯥꯏꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯁꯨ ꯊꯝꯕꯥꯜꯁꯅꯥ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯗꯤ ꯂꯦꯞꯇꯦ꯫ ꯖꯒꯣꯏꯗꯨ ꯁꯥꯅ ꯁꯥꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯁꯛꯂꯣꯟꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯀꯨꯌꯣꯝ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯇꯝꯊꯤꯕ ꯑꯀꯤꯕ ꯁꯛꯂꯣꯟꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯅꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯀꯥ ꯂꯥꯝꯅ ꯁꯥꯠꯇꯣꯛꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯂꯥꯏꯀꯣꯟ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯞꯅ "ꯊꯝꯕꯥꯜꯁꯅꯥ" ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗ ꯀꯅꯥꯅꯣ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯈꯨꯠꯇ ꯐꯧ ꯆꯔꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯎ ꯐꯅꯦꯛ ꯑꯃ ꯁꯦꯠ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩ ꯊꯥꯕꯜ ꯃꯉꯥꯜ ꯂꯤꯁꯤꯡ ꯊꯣꯛꯄꯒꯨꯝ ꯃꯉꯥꯜ ꯅꯥꯏꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤꯗꯨ ꯎꯕꯃꯛꯇꯗ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯒꯤ ꯑꯃꯨꯕ ꯑꯅꯤꯗꯨꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯄꯥꯐꯜ ꯃꯌꯦꯛꯅ ꯇꯥꯎꯔꯣꯏꯅ ꯄꯥꯈꯪꯕꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯃꯤꯠ ꯅꯍꯥ ꯑꯅꯤꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯇꯝꯗꯨꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯌꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯄꯣꯡꯂꯥꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ "ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯈꯣꯏꯅꯧ ꯏꯇꯥ ꯊꯝꯕꯥꯜ, ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯒꯗꯣꯏ ꯁꯔꯨꯛ ꯈꯣꯏꯃꯣꯝ ꯅꯇꯥ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯁꯤꯂꯝ ꯌꯥꯝꯃꯤꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯂꯝ ꯄꯨꯝꯕ ꯄꯥꯡꯍꯧꯗꯕ ꯌꯥꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯛꯄ ꯊꯝꯕꯥꯜꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ "ꯈꯣꯏꯅꯧꯅ ꯃꯥꯡ ꯊꯥꯕꯤꯔꯣ, ꯅꯇꯥ ꯑꯩꯅ ꯈꯣꯏꯅꯧꯒꯤ ꯍꯩꯅꯥꯇꯨꯡ ꯏꯟꯖꯔꯛꯂꯒꯦ꯫ ꯍꯣꯏ ꯈꯣꯏꯅꯧ, ꯏꯟꯕꯤꯔꯛꯂꯣ"꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯁꯤꯗ ꯊꯝꯕꯥꯜꯁꯅꯥ ꯀꯦꯒꯦ ꯀꯪꯂꯥ ꯑꯃꯗꯤ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯐꯝꯗꯨ ꯅꯥꯊꯩꯔꯝꯂꯒ ꯊꯥꯡꯖꯤꯡ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯈꯥꯂꯩ ꯂꯧꯕꯨꯛ ꯇꯝꯅ ꯈꯣꯏꯅꯧ ꯃꯇꯥ ꯁꯥꯟꯅꯕ ꯑꯅꯤꯗꯨ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯇꯥꯏꯕꯪ ꯁꯥꯖꯠꯇꯒꯤ ꯅꯥꯊꯩꯈ꯭ꯔꯦ꯫ ꯌꯦꯡꯕ ꯇꯥꯏ ꯊꯝꯕꯥꯜꯁꯅꯥ ꯀꯅꯥꯅꯣ, ꯆꯤꯡꯉꯨ ꯂꯥꯏꯄꯣꯛꯂꯥ? ꯇꯥꯏꯕꯪꯄꯥꯟꯗ ꯋꯥꯡꯂꯦꯟ ꯈꯔꯒꯤ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯥꯛꯄ ꯊꯝꯕꯥꯜꯁꯅꯥꯗꯤ ꯑꯗꯨꯃꯛ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯅꯤꯗꯨ ꯂꯦꯞꯇ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯂꯩ ꯂꯧꯕꯨꯛ ꯌꯧꯔꯛꯂꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯒ ꯇꯥꯏꯅꯕ ꯂꯧꯐꯝ ꯑꯗꯨꯗ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯍꯦꯛ ꯊꯨꯡꯕꯒ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯂꯦ꯫ "ꯌꯥꯡꯃꯣꯝ ꯃꯍꯨꯏ ꯂꯣꯏꯅꯥꯏ ꯊꯥꯡꯉꯤ, ꯑꯍꯣꯡꯕꯤ ꯂꯣꯏꯃꯣꯝ ꯑꯆꯧꯕꯤ ꯈꯣꯏꯅꯧ ꯅꯇꯥ ꯇꯔꯨꯛꯃꯛꯀ ꯊꯥꯡꯉꯤ ꯌꯥꯝꯃꯣ, ꯂꯣꯏꯃꯣꯝ ꯌꯥꯝꯃꯣ, ꯐꯧꯃꯤ ꯌꯥꯝꯃꯣ, ꯍꯥꯏꯅꯨ ꯂꯩꯃ ꯍꯥꯏꯃꯤꯡꯅꯕꯤ, ꯆꯤꯠꯅꯨ ꯂꯩꯃ ꯆꯤꯠꯃꯤꯡꯅꯕꯤ, ꯈꯨꯅꯨꯡꯂꯝ ꯆꯅꯨ ꯂꯩꯅꯨꯡ ꯐꯥꯏꯕꯤꯔꯣ, ꯂꯦꯝꯂꯩ ꯉꯥꯔ ꯉꯥꯋꯣꯏꯕꯤ, ꯋꯥꯛꯆꯤꯡ ꯍꯧꯀꯣꯟꯕꯝ ꯆꯅꯨ ꯂꯣꯏꯅꯨ ꯂꯨꯃꯣꯏꯕꯤꯒ, ꯇꯣꯏꯕꯤ ꯀꯣꯟꯃꯤꯟꯕꯤ, ꯀꯣꯂꯥꯡꯅꯨꯒ ꯈꯣꯏꯅꯧ ꯅꯇꯥ ꯇꯔꯨꯛꯄꯨ ꯍꯣꯡꯉꯤꯒꯤꯗꯤ ꯍꯣꯡꯉꯝꯗꯕꯤ, ꯆꯥꯋꯣꯏꯒꯤꯗꯤ ꯆꯥꯎꯅ ꯉꯝꯗꯕꯤ ꯐꯥꯋꯣꯏꯕꯤꯌꯣ"꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯅ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯛꯄ ꯎꯕꯗ ꯁꯩꯊꯥꯔꯛꯏ꯫ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯑꯄꯦꯟꯕ ꯐꯥꯎꯏ꯫ "ꯑꯉꯛꯄꯅꯤ, ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯨ ꯂꯥꯏ ꯅꯨꯔꯥ, ꯂꯥꯏ ꯄꯥꯈꯪ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯏꯌꯥꯝ ꯈꯨꯟꯗꯤꯟꯅꯗꯨꯅ ꯈꯥꯂꯩ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜꯗꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯨꯃꯤꯠ ꯂꯤꯁꯤꯡ ꯊꯣꯛꯄꯒꯨꯝ ꯉꯥꯟꯊꯣꯏꯔꯤ꯫ ꯑꯉꯛꯄꯅꯤ ꯁꯛꯂꯣꯟꯁꯤꯡꯁꯤ, ꯆꯤꯡꯉꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯈꯣꯌꯨꯝ ꯂꯥꯏꯔꯨꯞ ꯑꯗꯨꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯤ ꯊꯝꯕꯥꯜꯁꯅꯥꯗꯤ ꯅꯃꯨ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯦ꯫
ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯧꯕ꯭ꯔꯨꯅ ꯀꯨꯝꯈꯥꯏꯕ, ꯁꯣꯔꯥꯔꯦꯜꯅ ꯀꯨꯝꯗꯟꯕ, ꯋꯥꯡꯕ꯭ꯔꯦꯟꯅꯁꯨ ꯀꯨꯝꯈꯥꯏꯕ, ꯑꯄꯥꯟꯕꯅꯁꯨ ꯀꯨꯝꯗꯝꯕ, ꯊꯥꯡꯖꯤꯡꯅꯁꯨ ꯀꯨꯝꯈꯥꯏꯕ, ꯑꯣꯟꯅ ꯑꯣꯟꯅ ꯀꯨꯝꯈꯥꯏꯔꯛꯄ, ꯑꯗꯨꯉꯩ ꯅꯣꯡꯄꯣꯛꯅ ꯂꯧꯐꯝ ꯁꯦꯝꯂꯛꯄ, ꯆꯤꯡꯈꯩꯅ ꯆꯔꯤ ꯆꯔꯣꯡ ꯁꯦꯝꯂꯛꯄ, ꯂꯥꯏ ꯄꯥꯈꯪ ꯇꯔꯦꯠꯅ ꯁꯟꯄꯣꯠꯂꯣꯏ ꯑꯣꯏꯕ, ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯂꯧ ꯂꯤꯡꯕ, ꯅꯨꯡꯁꯤꯠꯅ ꯍꯨꯃꯥꯏ ꯑꯣꯏ, ꯂꯩꯄꯥꯛ ꯂꯩꯃꯅ ꯐꯛꯄꯨ ꯑꯣꯏ, ꯂꯧꯇꯥꯔꯛꯄꯤ ꯑꯩꯅꯤꯗꯣ꯫ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯑꯁꯤꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯃꯗꯨ ꯊꯣꯡꯅꯥꯡ ꯂꯩꯃꯒꯤ ꯀꯕꯣꯛ ꯆꯥꯏꯕꯤ ꯄꯥꯡꯅꯕ ꯂꯧꯐꯝꯁꯤꯗ ꯍꯧꯔꯤꯕ ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯣꯏꯃꯣꯝ ꯐꯧꯁꯤꯅ ꯀꯕꯣꯛ ꯄꯣꯛꯅꯕ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝ ꯄꯨꯝꯕꯅ ꯍꯣꯌꯥꯗꯨꯅ ꯉꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯣ ꯂꯥꯎ꯫ ꯑꯁꯨꯝꯅ ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯄ, ꯂꯥꯏꯌꯥꯝꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯣꯌꯥꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯑꯄꯨꯟꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯂꯦ꯫ ꯍꯥ ꯃꯥꯂꯦꯝ ꯁꯝꯕꯣꯠꯂꯣꯏ, ꯃꯥꯂꯦꯝ ꯊꯤꯟꯒꯥꯏ ꯍꯧꯔꯦ, ꯇꯤꯡꯊꯧ ꯄꯨꯝꯊꯥꯡ ꯂꯣꯜꯂꯦ, ꯂꯧꯇꯥꯁꯦ ꯍꯧꯅꯔꯦ, ꯍꯥꯏꯇꯧ ꯍꯌꯥꯜ ꯀꯦꯗꯦ ꯁꯝꯄꯣꯠꯂꯣꯏꯅ ꯍꯥꯏꯅꯕ, ꯏꯄꯨ ꯌꯣꯏꯍꯩ ꯑꯣꯛꯂꯕ ꯀꯧꯅ ꯈꯨꯟꯖꯦꯟꯁꯦ ꯈꯨꯠꯂꯪ ꯂꯣꯏꯅ ꯁꯛꯅꯕ, ꯏꯁꯩꯗꯤ ꯍꯣꯏꯇꯧ ꯍꯌꯥꯅꯗꯦ, ꯆꯤꯡꯈꯣꯡ ꯏꯄꯨ ꯑꯣꯛꯂꯥꯕ ꯋꯥꯍꯤ ꯐꯥꯖꯝꯁꯦ ꯂꯥꯟꯕꯟ ꯂꯧ ꯀꯥꯕꯗ ꯂꯥꯛꯅꯕ ꯆꯩꯕꯨꯟ ꯂꯦꯡꯗ ꯊꯣꯡꯗꯨꯅ ꯏꯌꯣ ꯌꯥꯔꯧ ꯀꯥꯔꯦ, ꯂꯥꯡꯕꯟ ꯀꯥꯔꯦ ꯏꯌꯣ, ꯈꯝꯆꯥꯛ ꯈꯝꯂꯦ ꯏꯌꯣ, ꯆꯤꯡ ꯏꯕꯨꯡ ꯑꯣꯛꯂꯥꯕ ꯀꯧꯖꯦꯡ ꯍꯥꯔꯧ ꯐꯥꯖꯝꯁꯦ, ꯏꯌꯣ ꯆꯤꯡꯈꯣꯡ ꯏꯄꯨ ꯑꯣꯛꯂꯥꯕ ꯂꯤꯛꯂꯨ ꯂꯥꯡꯖꯝꯁꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯨ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯃꯊꯣꯏ ꯀꯥꯟꯅꯔꯦ꯫ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯃꯨꯜꯂꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯧꯁꯤꯡꯗꯨꯗ ꯃꯍꯤꯛ ꯃꯇꯥꯡ ꯇꯥꯔꯤꯕꯁꯤꯡꯗꯨ ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯇꯥꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯅ ꯄꯥꯡꯂꯤꯕ ꯁꯤꯟꯊꯥꯁꯤꯡꯗꯨ ꯃꯆꯨ ꯇꯥꯅ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒ ꯊꯝꯕꯥꯜ ꯁꯅꯥꯒ ꯑꯅꯤꯗꯨ ꯊꯥꯞꯅꯗꯦ꯫ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯃꯥꯅ ꯈꯣꯌꯨꯝ ꯂꯥꯏꯔꯨꯛ ꯇꯤꯟꯗꯨꯅ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯁꯤꯟ ꯁꯨꯕ ꯌꯥꯎꯔꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯏꯆꯝ ꯆꯝꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯃꯛꯇꯤ ꯅꯠꯇꯦ, ꯉꯁꯤꯒꯤ ꯑꯍꯤꯡ ꯊꯧꯗꯣꯛꯅ ꯇꯥꯛꯂꯤ꯫ ꯐꯧꯔꯨꯡ ꯂꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯀꯥꯎꯗꯕꯤ ꯂꯥꯡꯒꯣꯟ ꯌꯥꯝꯕꯤ ꯂꯥꯏꯑꯣꯏꯕꯤꯅ ꯂꯥꯏꯆꯥꯛ ꯇꯤꯟꯆꯥꯛ ꯂꯥꯡꯍꯩꯕꯤꯁꯦ ꯃꯥꯒꯤ ꯈꯣꯏꯅꯧ ꯃꯇꯥ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯌꯨꯊꯛ ꯈꯔ ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯂꯩꯕ ꯄꯥꯝꯂꯧꯁꯤꯡꯗꯨꯒꯤ ꯁꯤꯟꯕꯥꯡ ꯂꯝꯂꯒ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯗꯒꯤ ꯇꯣꯞꯅ ꯇꯣꯈꯥꯏꯔꯒ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯅꯥ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃ ꯇꯝꯅ ꯂꯥꯛꯏ꯫ ꯍꯥꯅꯧꯅꯗꯤ ꯏꯁꯪ ꯁꯪ ꯑꯃꯨꯛꯁꯨ ꯌꯥꯏꯄꯜꯅ ꯉꯥꯡꯅ ꯁꯥꯠꯄ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯉꯛꯄꯅꯤ, ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗꯤ ꯊꯥꯕꯜ ꯂꯤꯁꯤꯡ ꯊꯣꯛꯄꯒꯨꯝ ꯉꯥꯟꯊꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯇ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏꯗꯨꯗ ꯂꯦꯞꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯆꯤꯡꯃꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯐꯋꯣꯏ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯊꯝꯕꯥꯜ ꯁꯅꯥ ꯌꯦꯡꯅ "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ, ꯀꯨꯏꯔꯦꯗ ꯈꯣꯏꯅꯧꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯅ ꯈꯣꯌꯨꯝꯂꯛꯇꯒꯤ ꯅꯥꯊꯩꯗꯨꯅ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯌꯥꯎꯕ ꯂꯥꯛꯄ꯫ ꯅꯪꯗꯤ ꯈꯣꯏꯅꯧ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯕꯅ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯕꯨ ꯀꯥꯎꯔ ꯃꯥꯜꯂꯦ"꯫ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥ ꯃꯊꯟꯇ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ ꯈꯣꯏꯅꯧꯅ ꯍꯥꯏꯔꯤꯕ ꯌꯥꯋꯥꯁꯤꯡꯁꯦ ꯅꯇꯥ ꯑꯩꯗꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯖꯗ꯭ꯔꯦ꯫ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯅꯣꯛꯂꯒ "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ, ꯇꯣꯛꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯊꯝꯕꯥꯜ ꯁꯅꯥ, ꯅꯪꯗꯤ ꯅꯃꯨ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯂꯥꯡꯒꯣꯟꯅꯤ ꯍꯥꯏꯕꯅꯤ"꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ "ꯑꯩꯕꯨ ꯂꯥꯡꯒꯣꯟ ꯂꯪꯗꯥꯏ ꯁꯥꯟꯅꯕ ꯂꯥꯛꯄ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯃꯄꯣꯛ, ꯃꯥꯅꯤ ꯅꯪꯗꯤ ꯈꯣꯌꯨꯝ ꯂꯥꯡꯒꯣꯟꯅꯤ ꯈꯣꯏꯅꯧ, ꯈꯣꯏꯅꯧ ꯑꯩ ꯊꯥꯖꯗꯤꯌꯦ"꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ "ꯊꯥꯖꯧꯋꯣ ꯈꯣꯏꯅꯧ, ꯅꯇꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯨꯌꯣꯝꯅ ꯃꯄꯥꯟ ꯊꯣꯡꯒꯤꯇꯅꯤ꯫
ꯅꯨꯡꯗꯅ ꯆꯤꯡꯉꯨꯂꯥꯏꯒꯤ ꯃꯌꯥꯏꯅ ꯐꯨꯗꯣꯡꯗꯨꯅ ꯂꯩꯕꯤꯅꯤ꯫ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯇꯝꯃꯤꯅꯤ, ꯄꯂꯦꯝꯅ ꯃꯥꯅ ꯆꯤꯡꯃꯤꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯂꯝꯕꯤ ꯂꯝꯖꯤꯡꯕꯤꯅꯕ ꯑꯃꯁꯨ ꯂꯩꯒꯅꯤ꯫ ꯃꯁꯤꯅ ꯅꯪꯅ ꯇꯥꯏꯕꯪ ꯑꯣꯏꯅ ꯂꯥꯡꯑꯣꯜꯂꯨꯕꯅ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯣꯏꯕꯅꯤ꯫ ꯀꯥꯎꯐꯗꯦꯀꯣ ꯏꯇꯥ, ꯅꯪꯒꯤ ꯅꯄꯣꯛ ꯅꯔꯜ ꯀꯥꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯈꯣꯏꯅꯧ ꯅꯪꯗꯤ ꯑꯋꯥ ꯂꯩꯕꯥꯛꯇ ꯀꯨꯏꯔꯔꯣꯏ꯫ ꯁꯖꯤꯕꯨ ꯂꯩꯌꯦꯟ ꯇꯥꯏ, ꯀꯣꯡꯕ ꯂꯩꯊꯣꯡ ꯐꯥꯠꯂꯛꯄ꯫ ꯈꯣꯏꯅꯧꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯊꯥꯗꯣꯛꯂꯝ ꯌꯥꯡꯒꯣꯏꯅꯔꯅꯤꯗꯣ ꯈꯣꯏꯅꯧ꯫ ꯐꯥꯋꯣꯏ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ꯫ ꯃꯇꯝꯗꯨꯗ ꯆꯥꯅꯤꯡꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯈꯣꯏꯅꯧ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯆꯥꯅꯤꯡꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯗꯤ ꯃꯥꯒꯤ ꯄꯥꯕꯜꯊꯛꯇ ꯅꯨꯡꯉꯥꯏꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯃ ꯃꯪꯗꯨꯅ ꯃꯥꯒꯤ ꯏꯄꯥꯛ ꯏꯌꯥꯏ ꯏꯔꯣꯜꯅꯨꯡꯗ ꯃꯥꯗꯤ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯈꯣꯏꯅꯧ ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯃꯤꯄꯥꯏ ꯊꯄꯥꯏꯕ ꯑꯃ ꯌꯥꯎꯔꯤꯗꯨꯕꯣ? ꯏꯇꯥ ꯆꯥꯅꯤꯡ, ꯑꯉꯛꯄ ꯃꯪ ꯑꯃꯗ ꯃꯪꯗꯨꯅ ꯅꯇꯥ ꯑꯩꯗꯤ ꯃꯪꯂꯩꯕꯥꯛ ꯑꯃꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯨꯔꯦ꯫ ꯈꯣꯏꯅꯧ, ꯃꯪꯗꯤ ꯃꯪꯅꯤ, ꯇꯥꯏꯕꯪꯒ ꯑꯅꯤꯁꯦ ꯌꯦꯠꯁꯤꯟꯅꯔꯣꯏꯁꯤ꯫ ꯏꯇꯥ, ꯉꯁꯤ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯗꯣ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ꯫ ꯏꯇꯥ, ꯃꯪꯒ ꯂꯥꯏꯔꯤ, ꯍꯧꯒꯠꯂꯣ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯁꯖꯤꯠ ꯏꯕꯦꯝꯃꯅ ꯄꯥꯎꯈꯣꯟ ꯁꯤꯔꯝꯂꯕꯅꯤ꯫ ꯅꯇꯥ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯉꯁꯤꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨ ꯍꯥꯏꯗꯨꯅ꯫ ꯈꯣꯏꯅꯧ, ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯁꯥ ꯁꯦꯡꯕ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯕꯨ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯃꯈꯜꯂꯤ꯫ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯁꯦ ꯑꯩꯗꯤ ꯈꯟꯗꯣꯛꯄ ꯋꯥꯔꯦ꯫ ꯀꯔꯝꯕꯅ ꯃꯪꯅꯣ, ꯀꯔꯝꯕꯅ ꯇꯥꯏꯕꯪꯅꯣ? ꯑꯅꯤꯁꯤ ꯏꯌꯦꯠ ꯌꯦꯠꯁꯤꯟꯅꯕꯗꯧꯅ ꯇꯧꯔꯦ꯫ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯟꯅꯣ? ꯑꯩꯅ ꯇꯨꯝꯊꯕꯒ ꯇꯥꯈꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ, ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯕꯥꯗꯣꯡꯗ ꯆꯠꯄ, ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯀꯥꯔꯝꯕ, ꯈꯨꯗꯤꯡꯃꯛꯇꯨ ꯍꯧꯖꯤꯛ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯗ ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯤꯡꯒ ꯂꯣꯏꯅꯗꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯀꯥꯗꯨꯅ ꯁꯤꯂꯝ ꯁꯦꯟꯊꯥ ꯄꯥꯡꯕ ꯆꯠꯀꯗꯕꯁꯤꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯃꯁꯥ ꯁꯦꯡꯗꯣꯛꯂꯦ꯫ ꯇꯨꯝꯕꯗ ꯁꯦꯠꯄ ꯆꯔꯩ ꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯦ꯫ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯗꯨꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯇꯔꯥ ꯆꯌꯣꯝ ꯌꯣꯝ ꯊꯥꯡꯖꯤꯡ ꯆꯤꯡꯈꯣꯡ ꯇꯝꯅ ꯁꯤꯡ ꯆꯟꯕ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥꯗꯨꯗ ꯂꯥꯛꯏ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯕꯅ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛꯀ ꯂꯣꯏꯅꯗꯨꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯄ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯍꯔꯥꯎꯕꯅ ꯃꯥꯏꯊꯣꯡꯒꯤ ꯂꯩꯇꯦꯡꯅꯤ, ꯊꯃꯣꯏꯗꯅ ꯅꯨꯡꯁꯤꯕꯅ ꯃꯆꯨ ꯇꯞꯅ ꯇꯞꯅ ꯁꯪꯈꯤꯕꯅ ꯋꯥꯈꯜꯗꯅ ꯅꯨꯡꯉꯥꯏ ꯃꯄꯥꯜ ꯁꯥꯔꯦ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯤꯇꯣꯞ ꯃꯤꯆꯝꯗꯤ ꯅꯠꯇꯦ, ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯐꯝꯅꯥꯏꯕꯁꯤꯡꯅꯤ ꯇꯤꯜꯂꯤꯕꯗꯨ꯫ ꯀꯦꯒꯦ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯒ ꯂꯣꯏꯅꯗꯨꯅ ꯋꯥꯐꯝ ꯑꯃꯕꯨ ꯈꯟꯅꯔꯤ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯀꯦꯒꯦ ꯀꯥꯡꯖꯩꯕꯨꯡꯗ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯨꯟꯅ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯀꯦꯒꯦ ꯅꯤꯡꯊꯧꯅ ꯀꯨꯝꯍꯩ ꯑꯃꯗꯤ ꯇꯧꯅꯕ ꯂꯥꯎꯊꯣꯛꯏ꯫ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯅꯤꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯗꯨꯅ ꯀꯦꯒꯦ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯀꯦꯒꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯁꯒꯣꯜ ꯄꯥꯎ ꯊꯥꯔꯦ, ꯀꯦꯒꯦ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯇꯥꯅꯕ ꯂꯥꯎꯊꯣꯛꯏ꯫ ꯌꯥꯏꯐꯔꯕ ꯂꯥꯛꯂꯤꯕ 24ꯅꯤ ꯄꯥꯟꯕ ꯊꯥꯆꯠ ꯊꯥꯔꯣꯏꯁꯤꯗ ꯀꯦꯒꯦ ꯀꯥꯡꯖꯩꯕꯨꯡꯗ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄꯒ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯅꯤꯗ ꯂꯩꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯕ ꯁꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯅꯤꯒꯤ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯈꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥꯅ ꯍꯥꯏ ꯑꯐꯕ ꯈꯜꯂꯨ, ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯃꯁꯦꯟ ꯄꯥꯕꯗ ꯃꯇꯤꯛ ꯆꯥꯕ ꯂꯝꯕꯥ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯀꯥꯗꯨꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯂꯥꯡꯂꯨꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯍꯜꯂꯛꯂꯦ꯫ ꯆꯥꯅꯤꯡ ꯑꯃꯗꯤ ꯊꯝꯕꯥꯜꯁꯅꯥꯁꯨ ꯇꯝꯄꯥꯛ ꯌꯨꯝꯗ ꯍꯜꯋꯥꯏꯔꯛꯂꯦ꯫ ꯁꯤꯡꯖꯥ ꯃꯄꯨꯟꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯟꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ
ꯇꯔꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯉꯥꯏꯔꯤ꯫ ꯄꯥꯎꯈꯣꯟ ꯁꯤꯒꯗꯣꯏꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯕꯤ ꯁꯖꯤꯛꯇꯨ ꯆꯪꯁꯤꯜꯂꯛꯂꯒ ꯆꯔꯩ ꯐꯤ ꯃꯄꯥꯜ ꯂꯣꯜꯂꯨ ꯁꯅꯥ ꯏꯕꯦꯝꯃꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯕ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯆꯔꯩ ꯐꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯗꯥꯕꯤꯔꯦ꯫ ꯁꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤꯅꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯩꯁꯥ ꯂꯥꯡꯅꯕ ꯊꯧꯁꯤꯜꯂꯤꯕ꯫ ꯍꯥꯏꯔꯨꯔꯒ ꯁꯨꯒꯨꯅꯨ ꯁꯨꯒꯨꯅꯨ, ꯁꯨꯒꯨꯅꯨꯁꯤꯗ ꯄꯟꯕꯨ ꯄꯟꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯁꯤꯡ ꯆꯜꯂꯨꯕꯒꯤ ꯑꯋꯥꯕꯒ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯆꯅꯤꯡꯁꯨ ꯐꯅꯦꯛ ꯐꯤꯕꯥꯟ ꯂꯣꯟꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫